Manipurgi another episode amagi dongta I had kanogi Tamenlomi damang kung saan ba hugtara ado mayang nganno chali bisigi maramsina asi halakpa yabra yenge to me kudong sabu phangagadi to Tamenlomi location sing ade marakta lari wala bi journey gi sing kaki me pawdam tara no malam da gi thasa no malam da gi thasa te nammi None bazaar none longwai bazaar dagi haidalai ado longwai dagi 4 kilometers mayau khoi sik khongthang yore khongthang bazaar side katang haidalai yo ni khongthang yoro matung de Tamenglong ni salani ado mayam ai ni gi se sik khongthang ni yoro ko da sida tari ba ma khon sing da tabiu ne mayam sigi makhon se kari noi de khangje du wo makhon se am yak pa ma gi pitch level si yang wang ba hai ta le do akhoi da nakong de kaino mo oina tawe makhon se am ya i ko myam cha ado kai noi de khangje do moi si khun ni da hang adi khang khang makhoi se khongthang bazar de gi kaino kari Tamenglong chang pa gi lambi ni ado lambi je haigalak pa da ipa ma theng na re ipa kai maming ko ge khangthai ipa se rong mai ne bo ko ado akhoi nong phodok lak pani ba ko Tamenglong de sake taw bani ado akhoi na khang da na hang je bani ko sida khong gi batin ji gi maming do amuk ta ga hai bi roi pa sida akhoi record le hong na ba so kham na nga ba do thuron hai ba ko ado ipa se tin ji kem tawe asi la ta kan thang ba di thang bra ado ipa se tin ja adong thang dung khong le bra nung dang su dung khong bra matam ni de khong matam je kai karam matam de khong je ba hoje ta singi law lok matam ni na matam de khong ado atopa matam de khong je ba atopa matam tham ta de khong sa ado ipa sigi makhon ja hawi ko na khong do hawi ba na tra ado sa ba di ya bra sa ba ya ta ba ya da ba su le ya ba ko ado masak ani go khet na bra malo aku zaga ani hati de hong se zat an ama ani hong ani ni ko maming di sa mana ba sa mana ba
WAS PML ตะเมงลงไว้ตะเมงลงเป็นมาร์เก็ตเนี่ยนี่นะเกสนี่ดีเกสเฮาส์ใส่กันไหนเกสเฮาส์ลงนั่นตะเมงลงภาษาแล้วซิมนี่ดีกว่านะก็เอ็นสันสานเลยเพิ่มจะต้องเป็นภาษานี่ใช่ลำดีเชื่อมากี่ลำดีเชื่อทุกทีหน่อยเด้อไปไกลดีอยากใครดีอยากก็ต้องที่ตำลึงลงตำลึงตอนลำดีเชื่อก็ต้องหัวขาดระลำดีเชื่อนี่ดิตำลึงลงมีลำดีไหลนางลำดีอะไรตัวเองก็ต้องArroy bini, arroy bini. Tinggal lalu bubu. Gelap kan berkada. Ada dalam di sini. Bayam, huzik Tamengung Delejari, Tamengung Bazar, the Som Tamaita, the Peter Sansilla Kanda, and Jagam, Katasi Tungere, Atuga Yamai Badi, Kogi Yamba Ming Kanjari Yamas Thomas Kamay, Yama Thomas Kamay, Yama Manipuji Kanoda, Kogi 1990s, Mamandagi, Manipuri social activists when a whole Yamba was with him as a Yamai Yamadi. Manipuri masakna ba leader miyam ama thengaraga Manipuri struggle miyam ama yawmin na puye to bori lai ba ngasi tawda ai atu mudi wai je adu Tamengung je ai go ne the first time ni ai maru miyam ama su lai sida adu ai go ne the first time ni Tamengung da lak sabji chatke na khalaga lai jamti am puya ba to ngam da ba adu ai gi exploration Manipur hai ba iram dam khangmin si hai ba adu gi thim du gi makha da ai ngasi di Tamengung ri jare adu ga koi yam da chakara pu samina re adu Yam da ida hangjani masa azir Tamengung da koi ki whole area hai da ko asiki mai ki kano sa total population ko masi bi kya usna headquarter makra si Tamengung sai proper hai da ko Tamengung is constituency home layer I think it will be around 1 lakh more 1 lakh more ko ado constituency home je kai kino Tamengung Nungba Tamay Toksem Tamay Toksem mai lo pun dia pun ba mo ko oh sa makoy di places yam khat more than 60-70 years o Tamay ka Toksem sa pun ni ko ado ka kano di si ki proper Tamengung hai tare ko masida akoi ki tari lo khundari ba kano sa jati ji kai ki wi no maru na koi rongmei le Rongmei jang ayam ko ado to padi Tapi khara le adu mar su le yo mar khun ma le ado ka kano du kari koi ki Rongmei ka moi kai le da ko moi sum ba ki su du ka ba Rongmei se jati amale ko ba adu clan sama le Rongmei adu Rongmei se tribe ni jig gamen India na recognize ta ko jig le adu Jemi sulai, yang mai sulai ciru ko. Ciru ji ta ba. Tai le. Ciru se ko na kham dari maru na kai long ki sai chong da ai Bisnupur sai dam dia mai ko. Adu de Numba under Numba constituency ni ba. Oh, so. Tamengung district. Just none wai re mo. Adu mayam koi ki Tamengung hari ba constituency yam chaw ba dum area ma khang adu ngasi yam ngai jata ba na ai na mayam da hai sakar su pijening ba appeal hai tare message hai tare Chuchampurdagi na Mizoram taba labi Guiti road ko mol hariba khun si ai chacharure masi expedition tawjarure masi ki marakta leba khun gi ningthau sing ai loi unai wari sanai moi gi leriba health sector sing adum improve ta hobe adu yam nungai badi moi gi lamdam si chappa matam da lambi si atoki matik phagrai imphal da leriba lambi do chamana na same adu gi kano da dum lei hobe hai tare adu Tamengung si yam chawba area ma khang ni population si yam ba adigi
ꯃꯤꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯇꯥꯕ ꯑꯦꯔꯤꯌꯥꯁꯤꯁꯨ ꯑꯗꯨꯝ ꯐꯖꯅ ꯆꯥꯎꯈꯠꯄ ꯂꯝ ꯑꯃꯈꯛꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥꯁꯤ ꯆꯪꯉꯛꯄ ꯃꯇꯝꯗ ꯀꯩꯅꯣꯗꯒꯤ ꯀ꯭ꯔꯣꯁꯤꯡ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤ ꯆꯠꯈꯤꯕ ꯂꯝꯕꯤꯒꯤ ꯀ꯭ꯔꯣꯁꯤꯡꯁꯤꯗꯩꯅ ꯇꯃꯦꯡꯂꯣꯡ ꯆꯪꯉꯛꯄ ꯃꯇꯝꯁꯤꯗ ꯂꯝꯕꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯄꯦꯊꯦꯇꯤꯛ ꯑꯣꯏ ꯂꯝꯕꯤꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯠꯇꯦ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯍꯣꯏ ꯀꯟꯁꯇ꯭ꯔꯛꯁꯟꯕꯨꯗꯤ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯀꯣ ꯆꯤꯡ ꯇꯦꯡꯈꯥꯏꯗꯅ ꯈꯣꯠꯈꯥꯏꯗꯅ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯁꯤ ꯈꯔꯒ ꯍꯦꯟꯅ ꯂꯩꯔꯒ ꯂꯝꯕꯤꯁꯤ ꯑꯩꯈꯣꯏ ꯑꯞ ꯇꯨ ꯗꯦꯠ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯦꯝꯕꯤꯔꯒꯗꯤ ꯁꯔꯀꯥꯔꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯕꯤꯖꯦꯄꯤ ꯂꯥꯛꯏꯕ ꯒꯣꯚꯔꯟꯃꯦꯟꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯒꯤ ꯀꯩꯅꯣꯁꯤꯗ ꯌꯥꯝ ꯀꯟꯅ ꯏꯝꯐꯦꯁꯤꯁꯁꯨ ꯄꯤꯕ ꯒꯣꯚꯔꯟꯃꯦꯟ ꯑꯃ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯍꯜꯂꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯃꯦꯡꯂꯣꯡꯒꯤ ꯂꯩꯔꯤꯕ ꯂꯝꯕꯤ ꯊꯣꯡꯁꯨ ꯐꯍꯟꯅꯤꯡꯉꯤ ꯂꯝꯕꯤ ꯊꯣꯡ ꯐꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄꯒꯤ ꯃꯃꯤ ꯇꯝꯗꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯍꯟꯗꯛ ꯌꯥꯝ ꯇꯣꯏꯅ ꯈꯕꯔꯗꯁꯨ ꯌꯥꯎꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯔꯗ ꯑꯉꯥꯡ ꯎꯅꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯑꯩꯈꯣꯏꯒꯤ ꯁꯒꯥꯏ ꯁꯥꯔꯒ ꯄꯨꯊꯣꯔꯛꯄ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯁꯦ ꯆꯤꯡꯗ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯏꯝꯐꯥꯜ ꯁꯍꯔ ꯈꯛꯇ ꯆꯥꯎꯈꯠꯂꯒ ꯆꯥꯎꯈꯠꯄ ꯆꯤꯡꯕ ꯅꯠꯇꯦ ꯑꯗꯨꯅ ꯌꯥꯔꯤꯈꯣꯏ ꯁꯤꯒꯨꯝꯕ ꯑꯦꯔꯤꯌꯥ ꯃꯅꯨꯡ ꯍꯟꯖꯤꯟꯕꯁꯤꯡꯁꯤꯗꯗꯤ ꯃꯦꯗꯤꯀꯦꯜ ꯐꯦꯁꯤꯂꯤꯇꯤ ꯑꯃꯗꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯅ ꯊꯝꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖꯇꯨꯒꯤ ꯑꯩꯅ ꯃꯌꯥꯝ ꯍꯥꯏꯖꯅꯤꯡꯉꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯃꯦꯡꯂꯣꯡꯗꯒꯤ ꯊꯣꯛꯂꯛꯄ ꯍꯧꯔꯦ ꯂꯝꯕꯤꯁꯤ ꯑꯗꯨꯝ ꯌꯥꯏ ꯇꯃꯦꯡꯂꯣꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯌꯥꯝ ꯊꯦꯡꯅ ꯅꯣꯛꯃꯤꯟꯅꯔꯦ ꯉꯥꯏꯍꯥꯛ ꯁꯥꯟꯅꯃꯤꯟꯅꯔꯦ ꯑꯗꯣ ꯁꯤ ꯇꯃꯦꯡꯂꯣꯡꯒꯤ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄꯒꯤ ꯈꯨꯟꯁꯤꯡꯒꯤ ꯁꯥꯏꯗ ꯂꯩꯔꯤꯁꯤꯡꯁꯦ ꯅꯣꯏ ꯌꯨꯝ ꯁꯤꯗꯔꯣ ꯁꯤꯗꯔꯣ ꯆꯠꯂꯒꯦꯀꯣ ꯕꯥꯏ 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 ꯍꯧꯖꯤꯛ ꯇꯃꯦꯡꯂꯣꯡꯒꯤ ꯌꯨꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯃꯣꯏ ꯁꯦꯝꯃꯤ ꯆꯠꯂꯦ ꯆꯠꯂꯦ ꯇꯃꯦꯡꯂꯣꯡꯁꯦ ꯆꯠꯂꯦꯀꯣ ꯑꯩꯈꯣꯏ ꯇꯃꯦꯡꯂꯣꯡꯁꯦ ꯌꯥꯝ ꯐꯖꯩ ꯏꯆꯤꯜ ꯏꯅꯥꯎ ꯀꯕꯨꯏ ꯖꯥꯇꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯉꯁꯥꯏ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯄꯁꯤꯡꯗꯨꯒꯗꯤ ꯈꯔ ꯈꯦꯠꯅꯔꯦ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯄꯁꯤꯡꯗꯨꯅ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯋꯦꯜꯀꯝ ꯇꯧꯔꯛꯇꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯋꯥꯈꯜ ꯑꯃ ꯉꯥꯏꯍꯥꯛ ꯈꯜꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯁꯥꯏ ꯌꯧꯔꯛꯑꯀꯥꯟꯗꯗꯤ ꯇꯃꯦꯡꯂꯣꯡꯗꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯈꯨꯟ ꯇꯥꯔꯤꯕꯁꯤꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯥꯔꯤꯕꯁꯤꯡꯁꯦ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯑꯩꯈꯣꯏꯒꯤ ꯔꯣꯡꯃꯩ ꯖꯥꯇꯤꯁꯤꯡꯅꯤ ꯇꯥꯔꯤꯕꯁꯤ ꯑꯗꯨꯒ ꯇꯃꯦꯡꯂꯣꯡꯒꯤ ꯅꯨꯡꯁꯤꯕꯝꯅ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯁꯤ ꯌꯥꯝꯅ ꯍꯥꯏ ꯐꯥꯏ ꯇꯧꯕ ꯑꯣꯏꯗꯦ ꯄꯨꯟꯁꯤ ꯃꯍꯤꯡꯒꯤ ꯌꯥꯝꯅ ꯁꯤꯝꯄꯜ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯃꯗ ꯑꯗꯨꯝ ꯂꯩ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯌꯥꯝ ꯆꯥꯎꯕ ꯑꯗꯨꯒꯨꯝꯕ ꯀꯦꯟꯗ꯭ꯔ ꯑꯃꯈꯛꯅꯤ ꯏꯃꯥꯅꯨꯑꯦꯜ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜ ꯏꯃꯥꯅꯨꯑꯦꯜ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜ ꯍꯥꯏꯅ ꯁ꯭ꯀꯨꯜ ꯑꯆꯧꯕ ꯑꯃ ꯗ ꯂꯩꯔꯦ ꯀꯦꯝꯄꯁꯁꯨ ꯌꯥꯝ ꯐꯖꯅ ꯂꯩ ꯂꯝꯕꯤꯁꯤ ꯑꯝꯇꯪ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯗꯤꯀꯣ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯀꯣꯏꯔꯛ ꯈꯣꯠꯂꯛꯄꯗꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯆꯪꯗꯅ ꯂꯥꯛꯀꯗꯕꯅꯤ ꯔꯣꯗꯒꯤ ꯐꯤꯕꯝꯁꯦ ꯐꯠꯇꯕꯅꯤꯅ ꯀꯣꯏꯔꯛꯄꯗ ꯃꯇꯝ ꯌꯥꯝ ꯆꯪꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯄꯨꯡ 8ꯃꯨꯛꯀꯤ ꯖꯔꯅꯤ ꯑꯃ ꯆꯪꯉꯦ ꯑꯩꯈꯣꯏꯁꯤ ꯆꯪꯉꯛꯄꯗ Like a bird on a tree, I'm just sitting here. I got time, it's clear to see. From up here, the world seems small. We can sit together. It's so beautiful, you and me. We meant to be in the great outdoors, forever free. Take a step back
surround you. From a distance you can tell. You and me were meant to be in the great outdoors, forever free. You and me meant to be in the great outdoors, forever free. ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯂꯝꯕꯤ ꯃꯔꯛꯇꯅꯤ ꯂꯩꯖꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯣꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯌꯥꯝ ꯊꯤꯅ ꯍꯥꯏꯊꯔꯒ ꯂꯩꯔꯝꯕ ꯁꯤ ꯎꯗꯕ ꯃꯤꯗꯗꯤ ꯒꯥꯔꯤꯗ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯑꯆꯧꯕ ꯑꯣꯏꯒꯦꯔꯥ ꯁꯤꯗ ꯈꯦꯠꯄ ꯃꯇꯝꯗ ꯒꯥꯔꯤ ꯑꯅꯤ ꯊꯩꯅꯕ ꯃꯇꯝ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯗ ꯈꯦꯠꯄ ꯃꯇꯝꯗ ꯃꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯗꯧꯕ ꯑꯦꯔꯤꯌꯥ ꯑꯃꯈꯛ ꯑꯣꯏꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯁꯦꯝꯖꯒꯦ ꯇꯧꯕꯅꯦ ꯏꯇꯥꯎ ꯁꯤ ꯑꯝꯇ ꯀꯩꯅꯣ ꯇꯧꯁꯤ ꯑꯝꯇ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯦ ꯃꯌꯥꯝ ꯁꯤ ꯎꯗꯕ ꯃꯤꯗꯗꯤ ꯌꯥꯝ ꯈꯨꯗꯣꯡ ꯆꯥꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯁꯤ ꯎꯄꯥꯏ ꯑꯃꯇꯪ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯊꯦꯛꯆꯤꯟꯕ ꯌꯥꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯌꯥꯗꯕ꯭ꯔꯥ ꯁꯤ ꯐꯔꯛ ꯇꯥꯕ ꯃꯤꯗꯗꯤ ꯈꯤꯇꯪꯗꯪ ꯈꯦꯠꯈꯤꯕꯗ ꯑꯗꯨꯝ ꯐꯔꯛ ꯇꯥꯒꯗꯧꯕ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏ ꯁꯦꯝꯖꯔꯝꯒꯦ ꯇꯧꯕꯅꯦ ꯃꯌꯥꯝ ꯑꯝꯇ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯦꯝꯕ ꯂꯣꯏꯖꯔꯦ ꯁꯤ ꯐꯤꯕꯝꯁꯨ ꯑꯣꯏꯔꯒꯗꯤ ꯒꯥꯔꯤ ꯑꯅꯤ ꯊꯩꯅꯕ ꯃꯇꯝꯗ ꯁꯤ ꯇꯞꯅꯞꯅ ꯆꯠꯂꯔꯣꯏ ꯇꯞꯅꯞꯅ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯈꯦꯠꯂꯔꯣꯏ ꯑꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯂꯩꯔꯔꯣꯏ ꯃꯁꯤ ꯎꯍꯧꯗꯕ ꯃꯤꯀꯨꯞꯇ ꯒꯥꯔꯤꯁꯤꯗ ꯀꯥꯔ ꯑꯣꯏꯒꯦꯔꯥ ꯕꯥꯏꯛ ꯑꯣꯏꯒꯦꯔꯥ ꯈꯤꯇꯪ ꯊꯦꯡꯈꯤꯕ ꯃꯇꯝꯗ ꯃꯁꯤ ꯑꯦꯛꯁꯤꯗꯦꯟ ꯌꯥꯝ ꯊꯤꯅ ꯊꯣꯛꯀꯅꯤ ꯑꯗꯨꯒꯤ ꯈꯨꯗꯣꯡꯊꯤꯕꯗꯣ ꯊꯣꯛꯍꯟꯅꯤꯡꯗꯕꯗꯒꯤ ꯁꯤꯗꯤ ꯍꯥꯏꯋꯦꯅꯤꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯊꯣꯛꯍꯟꯅꯤꯡꯗꯕꯗꯒꯤ ꯑꯩꯈꯣꯏ ꯁꯦꯝꯖꯔꯝꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕꯁꯤ ꯇꯃꯦꯡꯂꯣꯡꯗꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯃꯔꯛꯇꯅꯤ ꯖꯒꯥꯁꯤ ꯆꯞ ꯆꯥꯕꯤꯗꯤ ꯈꯪꯗ꯭ꯔꯦ ꯏꯔꯪꯗꯒꯤ ꯈꯤꯇꯪ ꯍꯥꯏꯒꯠꯂꯛꯑꯀꯥꯟꯗꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕꯁꯤ ꯑꯗꯨ ꯈꯣꯡꯁꯥꯡꯗꯒꯤꯅ ꯀꯤꯂꯣꯃꯤꯇꯔ 10-5ꯃꯨꯛꯇꯤ ꯐꯥꯔꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨꯒꯤ ꯆꯥꯡ ꯍꯥꯏꯒꯠꯂꯛꯑꯀꯥꯟꯗꯅꯤ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕꯁꯤ ꯂꯝꯕꯤ ꯑꯃ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯌꯨꯝ ꯍꯟꯅꯕ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯤ ꯅꯣꯅꯦ ꯕꯖꯥꯔꯗ ꯌꯧꯔꯦ ꯄꯨꯡ 8:30ꯁꯨ ꯇꯥꯔꯦ ꯅꯣꯅꯦ ꯕꯖꯥꯔ ꯌꯧꯕꯗ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯗꯒꯤ ꯅꯣꯅꯦꯗꯒꯤ ꯏꯝꯐꯥꯜ ꯌꯧꯅꯕ ꯆꯠꯈꯤꯗꯣꯏꯅꯤ ꯆꯥꯎꯔꯥꯛꯅ ꯄꯨꯡ 1.5 2ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯀꯣꯚꯔ ꯇꯧꯅꯕ ꯍꯣꯠꯅꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯆꯠꯂꯨꯏꯕ ꯂꯝꯕꯤꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯇꯃꯦꯡꯂꯣꯡꯒꯤ ꯖꯔꯅꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯣꯔꯦꯁꯟ ꯃꯅꯤꯄꯨꯔ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯌꯔꯁꯨ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯋꯥꯔꯕꯁꯨ ꯋꯥꯅ
ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯟꯖꯔꯦ ꯈꯨꯝꯕꯣꯡ ꯌꯧꯔꯦ ꯈꯨꯝꯕꯣꯡꯗ ꯉꯥꯛꯇꯪ ꯑꯩꯈꯣꯏ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯂꯩꯔꯤ ꯍꯛꯆꯥꯡꯁꯦ ꯈꯤꯇꯪ ꯇꯤꯡꯂꯤ ꯌꯥꯡꯂꯤꯁꯦ ꯈꯤꯇꯪ ꯆꯤꯡꯊꯣꯛꯀꯦꯅ ꯑꯗꯣ ꯖꯔꯅꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ